Manipur News.channel की मैके दगी मयांग इंफम द मरो पाउसिंग पिजरी अहानबदा सही नौरिबि नुपी फाजलुबगी मराल मियो एम सही निपान फादोक पिख्रे मसामा किलोइना बि एम सुम अपोको मसा लेना सही नौरिबि नुपी मसा अमबु फाजलुबगी मराल मियो एम स्पेशल जज पोक्सो फास्ट ट्रैक कोर्टना लुपा लाख अमगी फाइन कोर्टना सही निपान जेल पिख्रे कोर्टना जेल पिख्रब मियो एदुगी ममिंगना लाइरेंजम नाव सही कुलुमदोय अपोको लेखिद्रबा मेरा कवि लाइरेंजम अवांग लेकाय दगिनी केस असिगी मतंग द स्पेशल जज पोक्सो फास्ट ट्रैक कोर्ट नंबर 1 RK Memsa कोर्ट हियरिंग चथरब मतुंग द कोर्ट असिना मियोय अदु मरा लेरे हाइना लुपा लाख अमगी फाइन कोनना सही निपान जेल पिखिबनी फाइन गी सेंपम अदुदगी लुपा लिसिंग मरफुना विक्टिम असिदा पिगदबनी लोयना केस असिगा मई लेना एक्विस असिबु फादना लेरखिबा मतम अदु जेल गी ताम असिदा याहोलैदबनी हाइरी अमरमदा पाबुई टेक्तगी कैसाम अब्दुल कदीर मिसिगा मई लेना पुलिस न चथरखिबा इन्वेस्टिगेशन गी मनुंग चनंगसी नुतिल पुंग 12 मिनट 15 दगिना पुंग 2 मखाय फावबा इम्फाल वेस्ट की SP की मिए मखादा SDPO मयांग इम्फाल तोंगब्रम बिमोल चाना लुसिंगबा OC वांगोय इन्वेस्टिगेटिंग ऑफिसर सिंग अमदी फोरेंसिक एक्सपर्टिंग याव कांगु अमना थुदो असिगी मेन एक्यूज ओइरेबा लोंगजम खाबो लोयना असिबा अदुगी हक्सांग फंखिबा सामुरो मखा लेकाय मनिंग नंबुल तुरेंगी जगह अदुगी क्राइम सीन यंगसनख्रे अमसुंग रिक्रिएट तोख्रे जुलाई 10 दगी हेमलेट उक्तब गाड़ी थबसिंग लुपा लिसिंग 15 की फाइन अमदी ड्राइविंग लाइसेंस ब्लैकलिस्ट तौरगनी लेबा असिगी ओइना रोड सेफ्टी असि हेना पांगल कलनबा अमसुंग लंबी की एक्सटेंग मई लेना थोप मिशी मिना की सांग असि हंतननबा इंडियन गवर्नमेंट की मैकेदगी लाकदरिबा मथंग था जुलाई 10 दगी टू व्हीलर गाड़ी थौरिबसिंग की ओइना ट्रैफिक रेगुलेशन अमा सनबा हौरगनी हाइबा रेगुलेशन असिगी मतुंगिना हेमलेट उक्तब गाड़ी थौबसिंग लुपा लिसिंग 15 की फाइन अमसुंग मखोय की ड्राइविंग लाइसेंसिंग अदु ब्लैकलिस्ट तौरगनी हाइबा खोंगथांग असि गाड़ी थौबदा लंबी की मई लेना थोप एक्सीडेंट दा को की सरुकता यामना तोइना सोक्तना मिशी मिना अमसुंग खुदोंतिबा कया मायौनबगा मई लेना पाखलकपनी लेबा असिगी ओइना टू व्हीलर गाड़ी थौबसिंगी मसिंग असि लेपतना हेंकलकपगा लेना लंबी का मई लेना थोप एक्सीडेंट कया हेंकलकपना जुलाई 10 दगी हाइबा रेगुलेशन असिंग लेबा असिगी अर्बन अमसुंग रूरल एरिया सिंग सिनबा तुंगना चनबा हौरगनी पुलिस अमसुंग ट्रैफिक इंफॉर्मेशन एजेंसी की मैकेदगी हाइबा रेगुलेशन असि ngakna chananaba yamna toina amasung changnaina check tobagi thabuk chatharaगनी masida warning issue tobagi wafam lete gari masa thawboda hamlet upana extend kok sokpagi chang asi chada 70 hatali hokiba jahi cholisingni tram panda leba asigi accident thoktuna cheki miyoi masingi chada 38 two wheeler gari thawu mai leinabani local government gi मैकेदगी सु हाइरिबा खोंथांग असि मपुंग फाना थबुक पाखननबा होना बोलेना हेमलेट उपगी मरोइबसिंग अदु मियामदा निंगथिना अवेयरनेस पिगदबनी ना ओइबसिंगना सेफ हैबिट लेनबगिदमक्ता स्कूल अमसुंग कॉलेज की करिकुलम सिंगदा रोड सेफ्टी एजुकेशन असी करिकुलम की पार्ट अमा ओइना हापगी तंगाई फदबसु लई वेस्टर्न कंट्री सिंगददी गाड़ी मसा थौबदा हेमलेट उतबसिंग की मतकता अचौबा फाइल अमसुंग ड्राइविंग लाइसेंस ककपा यावना अहेनबा पेनाल्टी सिंग कया इन्फोर्स तौरी हेमलेट लो असी यावना पुंग फाना इन्फोर्स तौवी मरम अदुन लेबा असिदसु हेमलेट लो असी मपुंग फाना इन्फोर्स तौननबा ट्रैफिक पुलिस नमरोइबा जंक्शन सिंग अमसुंग लंबी सिंगदा रेगुलर पेट्रोलिंग चतुना चेक तौगदबनी हाइरिबा रूल असिंगा न चतबसिंग चपचाबा मसक खंगतोक्तुना आइन की ओइबा थबकसिंग लखननबा CCTV कैमरा सिंग इंस्टॉल तौगदबनी लोकल कम्युनिटी सिंगना कुसमनरगा अवेयरनेस पाथोकदबनी अनोब ट्रैफिक रूल असि हेन माय पानगुदमक्ता पब्लिक अवेयरनेस कैंपेन पाक्सना पांथोकपगी तंगाई फदब लई हाइरी अगस्त अमदगी आधार कार्ड रूल अपडेट तौरगनी अगस्त अमदगी हौना आधार कार्ड रेगुलेशन असि अपडेट तौरगनी हाइना इंडियन गवर्नमेंट की मैकेदगी लौथोकरे करिगुंबा अपडेट तौदबा तारबदी लुपा लिसिंग 15 की फाइन अमदी चानाबा लीगेन ओइबा थबकसिंग लखोटकनी लेबा असिदा लेरिबसिंगी ओइना आधार असि यामना मरोइबा आइडेंटिफिकेशन टूल अमनी हाइरी पाउसिन मकाता ना हाइरिबना लेबा असिदा लेरिबा मिपुम खुदिमकना आधार कार्ड डिटेल्सिंग अदु सब चाना अपडेट तौगदबनी गवर्नमेंटना दरकार की मतुंगिना आधार कार्ड अमसुंग पान कार्ड असि लिंक तौगनी आधार कार्ड का मई लेनरिबा मोबाइल नंबर अमसुंग ईमेल आइडेंटिटी सिंग वेरिफिकेशन तौगनी आधार कार्ड का मई लेना अरुण थबसिंग तौदनबा होनागदबनी आधार ऑथेंटिकेशन हिस्ट्री यामना तोइना चेक तौगदबनी मरम अदना मिपुम खुदिमकना आधार की डिटेल्सिंग अदु नियम चुमना थंगदबनी आधार से मतौ ताबा सर्विस अमसुंग डॉक्यूमेंट सिंग हाइबदी बैंक अकाउंट अमसुंग पान कार्ड लिंक तौरिबनी आधार कार्ड की अनोब रूल असि लीगल ऑब्लिगेशन खक्की वाफम नतन मियोय अदुगी डाटा अदु सेफ्टी ओइना लेनबगिदमक्तनी हाइरिबा रेगुलेशन असि ngakna chatrabadi lupa lising 15 की फाइन नत्रगा लीगल ओइबा मई लेनबा थबकसिंग पाखटकनी हाइरी मिजोराम दा म्यांमार की रिफ्यूजी सिंग चंगजा पंपिरबदगी वाथोक लांथोक कयाना पिकथले मिजोराम दा म्यांमार की रिफ्यूजी किया चंगजा पंपिरबदगी ड्रग यावना वाथोक लांथोक कया पिकथले मिजोराम गवर्नमेंट की मैकेदगी स्टेट दा चंगजा पंलौरिबा म्यांमार रिफ्यूजी सिंग मखोय की रिफ्यूजी कियम सिंगदगी हेंतोक्तनबा
ꯍꯥꯏꯔꯕꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯀꯌꯥꯗ ꯆꯦꯟꯅꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯡꯗꯨ ꯍꯣꯃꯥꯅ ꯃꯊꯧ ꯇꯥꯔꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗ ꯄꯤꯔꯤꯕ ꯑꯥꯏꯀꯥꯁꯤꯡ ꯑꯗꯨ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛ ꯈꯔ ꯑꯃꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯔꯗꯔ ꯉꯥꯛꯅ ꯆꯠꯂꯕꯁꯨ ꯔꯤꯐ꯭ꯌꯨꯖꯤ ꯈꯔ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣ ꯐꯥꯎꯕ ꯊꯨꯒꯥꯏꯕ ꯌꯥꯎꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯥꯏꯟ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯔꯤꯟꯗ꯭ꯔ ꯚꯒꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯁꯤꯡ ꯆꯠꯊꯣꯛꯇꯅꯕ ꯍꯥꯏꯔꯕꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯕ ꯁꯛ ꯇꯥꯛꯂꯤꯕ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯗꯨꯅ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯁꯤꯡꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯗꯤꯇꯦꯜꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯅꯕꯒꯤ ꯊꯕꯛ ꯇꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯦ꯫ ꯊꯥꯖꯅꯕ ꯑꯦꯖꯦꯟꯁꯤ ꯀꯌꯥꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯇꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯛꯁꯟ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯔꯛꯂꯦ꯫ ꯁꯥꯖꯅꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯅ ꯃꯤꯖꯣꯔꯥꯝꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯤꯃꯆꯥ ꯀꯌꯥꯗ ꯆꯩꯅꯥꯗ ꯃꯦꯗꯤꯀꯦꯜ ꯇꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯑꯣꯟꯂꯥꯏꯟꯗ ꯂꯝꯒꯤ ꯈꯖꯅꯥ ꯊꯤꯕ ꯌꯥꯔꯒꯅꯤ꯫ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯇꯧꯔꯕ ꯖꯃꯥꯟꯕꯟꯗꯤꯁꯤꯡꯒꯤ ꯂꯝꯒꯤ ꯐꯤꯕꯝ ꯊꯣꯛꯄ ꯄꯦꯃꯦꯟꯠꯁꯤꯡ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯂꯦꯟꯗ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯛꯂꯤꯕ ꯖꯨꯟ 30ꯗꯒꯤ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯂꯥꯏꯟꯗ ꯂꯝꯒꯤ ꯐꯤꯕꯝ ꯊꯣꯛꯄ ꯁꯦꯜ ꯊꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯂꯝ ꯑꯗꯨꯒꯤ ꯃꯃꯜ ꯅꯠꯇ꯭ꯔꯒ ꯊꯤꯒꯗꯧꯔꯤꯕ ꯆꯍꯤ ꯑꯗꯨ ꯆꯃꯝꯅꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯛ 2003ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯒꯤ ꯐꯤꯕꯝ ꯊꯣꯛꯄ ꯄꯦꯃꯦꯟꯠꯁꯤꯡ ꯊꯤꯗꯕ ꯇꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯁꯕ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯕ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔꯁꯤꯡꯅꯁꯨ ꯃꯤꯌꯥꯝꯗ ꯐꯤꯕꯝ ꯊꯣꯛꯄ ꯂꯝꯒꯤ ꯁꯦꯟꯐꯝꯁꯤꯡ ꯊꯤꯗꯣꯛꯅꯅꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯅꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯕ ꯄꯥꯎ ꯑꯃꯗ ꯂꯣ ꯀꯣꯂꯦꯖꯀꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯑꯃ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯒꯦꯡ ꯔꯦꯞ ꯇꯧꯈ꯭ꯔꯦ꯫ ꯀꯣꯜꯀꯇꯥꯗ ꯂꯣ ꯀꯣꯂꯦꯖꯀꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯑꯃ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯒꯦꯡ ꯔꯦꯞ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯥꯔ.ꯖꯤ. ꯀꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯔꯦꯁꯤꯗꯦꯟꯁ ꯗꯣꯛꯇꯔ ꯑꯃ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ 6 ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯍꯟꯅ ꯂꯣ ꯀꯣꯂꯦꯖ ꯑꯃꯗ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄꯗꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯂꯣ ꯀꯣꯂꯦꯖꯀꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯒꯦꯡ ꯔꯦꯞ ꯇꯧꯕꯒꯤ ꯊꯧꯗꯣꯛꯇ ꯆꯩꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯏꯁꯇꯔꯟ ꯋꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯌꯥꯎꯔꯦ꯫ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30ꯗꯒꯤꯅ ꯄꯨꯡ 10:50 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯀꯣꯔꯠꯅ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫